Central Armed Paramilitary Forces CAPF की personnel sing laina Jiribam district ta Maite amasung Bishnupriya gi yum ahum mai tharamliba si terrorism ki thawong ni haina Federation of Civil Society Organization Manipur Folks ki Information and Public Relations Secretary Naris Mangang na thadorakpa cherola mana phongdurakle Cherola sina hai tha sigi tarukta Jiribam gi sorok atingbi khunodagi Soibam Sarat Kumar Koba ama kuki khulai paiba singna mihathina hatok piramlaba matungda Borobekra subdivision gi manung chanba lamtai khuno laukoi pung amasung tongan ba mafam kayada bom kapsinduna amade nongmai kapsinduna landaraba matung maitei khulsing gi yum kaya paktangna mai thadokduna talakbadagi folks amasung Jiribam da leiba loop asiga chanminaba CSO singna State Home Department amasung mari lainaba singda Borobekra subdivision da security personnel matik chana thambinaba taksin balaikre masigi matakta folks ki president na luchingba team amana State Force ki personnel singna fawba changbang ngamdaba mafam singda hakthengna changduna yengsilure tungda folks na maruiba thodang lauduna kunthra mapan suba Sam Rifles ki Colonel yauna tongan ba CSO singi mifam ama Jimpal gi office ta pangthokre cheraga sida kuki khulai paiba singna Borobekra subdivision gi manung chanba Bhutan khalda amuk hana Bishnupriya gi yum ama Harinagar amadi Bokhalda leiba Maitegi yum ani bom pokai helaba matungda maina tumna thadok amadi garang Sotobekra da kuki khulai paiba singna lambi da thoraktuna achara wok sing check tawduna maitei pangal ani phaduna pukiba si folks na hakchina lawi kuki khulai paiba singna chotharagli ba ka henma thawong sing asida Central Force na action amata lauduna leiriba si akan mamong da condemn tawi haina su cherola sina makha tari